ngasi ing kumjali singani kumbari me thagi tang kuntaruk nongmajing numita ayakna thamjagadori bisi mamangda thamjakhiba jingmiga tamiga nungsinarambagi khudam khara haidana mathang mathang tangkak mari thokna thamjagar kharaba matungda aroiba oina aikoigi oja laikhidraba laiwobi kharaba oja Arambam Samarendra koi matam amagi UNLF linkalakpa matamda secretary oibihiba aduga kona president oibihiba lebak miyamgi damakta tawaina pontha oibihiba luchingba oja Samarendra na akoigi ibiramba Imphal Turel Marilda kowa wari macha amakak akoi nainajaba oina thamjage masibu takbigedoriba khwai ki mafamda sanathongi Manindra konsam ayakna ahanbada nolokna khurumjari loinana amuka sohanna ayhaki sahi matang asida khwaidagi chamjaba khwaidagi chanajaba mongda aina hangdokchariba maru oina ayhakna khangjaba thengnajarakpa aina thajajaba wafam Manipur amasung Manipur ga mari leinaba wafam singbu maru oina hauraiba ngasigi naharol singa khangminnadabogi pandamda hangdokchariba YouTube ki khwaidagi chamba mongda sinjariba channel asibu khwai mayamna sagatpidana subscribe tawbiu like share tawbiu haiba simaga nolokna haijabaga loina amuka chohanna khoramjari aikoigi Manipur da chingmi tami nungsinarami haibagi khudamni haidana mamangda CC higher secondary school linkhalak high school linkhalakpa adegi aikoigi tangkul macha kuting tangkul nagana iba Manipur bu nungsijaba gi akoigi wari macha ima wa tanaba adi Kolkata da 1949-50 gi Kolkata Manipuri Student Union haina chingmi tammi punsillaga tawramba adagi UNLF linkalakpa thamjakhre ada ngasi thamjariba Imphal Turel Marilda haiba oja Arambam Samarendra ibiramba wari macha haibachu yai adubu masi ayhaki wakaldadi masi atenba akoi lamkoi wari macha haina ai thamjaningi wari asi ahanbada chapchana kadaida phonghibano haibasi ai thigacharudre masi akoigi saita parisatna phongba chefong natraga naharol saita premi natraga akoigi cultural forum na phongba chefongda soidana yaramgani larik wari oina akoi larik oina phongpa phongduna thambiramba wari macha nate adu wari macha se ayakna thengnajabadi hujikti ngasidi layoibi kharaba Manipur gi akoigi film critic ama oina akoigi national gi award akoigi Swarna Kamal Golden Lotus Award national gi thakta phangbihiba adumba kai khumnajraba yambung RK Bidurna mana yam nungsiba mamangagi larik oina di phongamdaba machai thaina gi ahal lamanching laibi khraba ahal lamanchingna ibiramba wari macha phajaba mayam ama khomjillaga akoigi wari ni adu nong haidana 2019 da wari macha khomjinba wari macha kunithoirom yawba larik amkhak thambirami madugi larik tu da ai thengnajabani adu maduni ai chaurakna ai nainajage oja Samarendra si akoi 1935 ta pokpani aduga DM college dagi akoi 19 Johnson high school dagi akoi metric pass tawrerga DM college da tammaga 1959 da akoi Guwahati University gi makhada BA pass tawni aduga matam khara chahi ahum lom akoi CC high school da oja oirami aduga kona akoigi 19 chaurakna adudi 61 gumbada chatpiram tai Pune da chatlaga MA tawraga 1963 da akoigi MA pass tawraga Pune dagi MA pass tawraga thokpi rakhiba miyoini ada mahakna magi wari macha hauba seista mana hai ayhak mapanda larik tambal loiraduna yumda halakpa pakui kuidri ing lising amang chamapon humphumotoi humphumdoi loisilakpa aduwaidani noma ayhak ana man koi thokhibada
bazaar da maga thangko pau ga mai marup siga thengnab jani UNLF link up the vice president oi biriba thangko pau siga thangko pau si magi akoi Imphal Turel Marilda haidi sugnu rom dagi adom sangjing garaga border rom da Manipur gi manung da magi mari mata ama akoi gi Burma dagi yum hongak leire madu unaba chatkani haiduda Oja Samarendra su angang oi ngi yamna koiba khotpa pamjaba adventurous oiba tabak sing haitare akoi trekking na chingba kadawba lam koiba kadawba se yam pamjar itaw bhaya du de ai su chiawge tawdra mabani hainaraga yana dana numit am lepnaraga chakhibani bus tonga akoi sugnu bau chale sugnu bau chatlaga sugnu da bus ta kumdaraga Imphal Turel Marin je da matia khara chatlam meraga khongna chatlam maga thong haibi ma lerami hai thong haibi du lamthoga amu sum akoi Imphal Turel Marin je da sum chatki dorimni sum chakhiba je da ado moi numit nini humni ahing ani numit nini rom hena changna akoi hujiki khaukol laiba khunjida chatka dorini ado mati ma pajage yam nungsiba mana yam nungsina matamdugi Oja Samarendra si maitai naharol singi marakta lari laisu haraba MA pass toroba miyoini adugi mathakta Manipur gi angang oringi degi hongna miyam gi ihauda karida andulon na strike na tawbada thanagi jail ju chang aba thanagi chai char aba adegi mama leibak Manipur gi damakta khala aba miyoya mani mana akhoi gi hauji ki khaukol hairiba thangko pau gi akhoi gi mari mata sina laktana leire heba khul chatpa seisa mana yam nungsina matamdugi khongjai sing kari sing changjil ai moi khun karamai tai ga se loina khangi ai matek sima panjage nungdang si ningthaugi mama hanubina sak thongi hadi ningthaugi yum akoi khulamada thungubani moise ado yumgi mayai da mai hawi jinglak oibana singdi yamna marang kai maisak phaba sing hapchin duna ima hanubina sak thongli Ningthaugi yum asi chingi chingmaida ukhong mayam yunglaga mathakta phop haraga saba yumni phop haribasi imungi leimaini mangol naide yumdi ina kupi phunga adu yum mayaida leipak siraga mathakta mai hawbani nungdang ingde aikhoi mayam ikoi koina phamlaga mai tikli chak loiraduna ima hanubina chak thibide pokham tengot punamak enamel gi ngaktani phaglangda ising thakla akhoi thaknaba mak chamas khabai na chingba mafam chana yanduna thami mai horiba leirang adugi mathakta su akhoi lap ama yali sa akangba machet mayam ama lap mathakta maikhu chusilladuna imu muna leiri chak plate sing adu thamnana ba wangtak tawba phal macha ahum pareng sana tharaga madugi mamangda thami khara piktak tawba pela ahum amada khut hamnaba ising asaba thami chak insang yauriba chapu iwan adusu thangjillaga aikhogi mangda thamle chak charasi haiduna ningthauna aine thangkhone aikhoi ahum phalda phamthare ningthauga thangkhoga na makok non tharaduna lai khurami aisu tumin lengdana phami Christian singna chak charamdai da lai khurami aigi marup thangkho amadi ningthau Christian ni lai khurumbal loiraduna aikhoi wari sana chak charami Ima hanubina aikhoina charibadu yengduna awat apa hapli chak chabal loiraduna aikhoi khut hamle tanja sida ima hanubina aikhoi gi plate lemlamba chak insang singdu amuk anna chapu uyanda hapchin khare aidi thodoudu da ingak ngaklami thangkhona yunggi leiriba mi makhaina chanabani haina aingonda ta'i aikhoi tampakta tawa maitai singna mina charamba lukhak tukat chabaduga ngasi ningthaugi mamana icham chamba lamlanba aikhoibu imung manungi macagumna hangoidana tawbaduga ai itomta sum mawon khalami aigi wakhalda khongjai ichin inau singna mayumda thunglaba mibu luna tawbasina henna miyoibagi nuksinabada naksinna male khalami ngahak lerga imung manungi nupi angang loina kausillaga chak adu thidoklaga chaminarami hai oja khoi Samarendra gumna khoi tangkulgi khongjai imung manungdu da tawribadu yam nungsina yengba adagi ama yam nungsina yengba adagi ma moije khange
ꯑꯩꯈꯣꯏꯒꯤ ꯕꯔꯃꯥꯔꯣꯝꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤ ꯌꯨꯝ ꯁꯥꯖꯤꯟꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯁꯤꯜꯂꯛꯄꯅꯤ ꯀꯩꯗꯧꯕꯅꯤ ꯂꯩꯁꯤꯜꯂꯔꯦ ꯒꯥꯏꯁꯦ ꯂꯣꯏ ꯈꯪꯉꯤꯃꯤ ꯑꯗꯨ ꯃꯤ ꯌꯥꯝꯗꯕꯩꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯁꯥꯟꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯎꯕ ꯉꯝꯗꯕꯅꯅꯤ ꯈꯪꯗꯦ ꯀꯔꯤꯝ ꯈꯟꯗꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯗꯒꯤ ꯃꯈꯥ ꯁꯨꯝ ꯆꯠꯊꯔꯛꯑꯒ ꯃꯇꯦꯛ ꯑꯃ ꯑꯃꯨꯛ ꯑꯩ ꯄꯟꯖꯒꯦ ꯈꯔ ꯆꯠꯂꯒ ꯂꯝꯕꯤꯗ ꯃꯉꯛꯁꯝꯗ ꯀ꯭ꯔꯣꯛ ꯂꯥꯎꯕꯤ ꯁꯤꯕ ꯏꯔꯣꯏ ꯊꯦꯡꯅꯔꯦ ꯊꯥꯡꯈꯣꯅ ꯈꯨꯜ ꯌꯧꯔꯦ ꯍꯥꯏꯔꯝꯃꯤ ꯈꯔ ꯆꯠꯂꯒ ꯌꯨꯝ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯦ ꯈꯨꯜꯁꯤ ꯌꯨꯝ ꯑꯍꯨꯝ ꯈꯛꯇꯃꯛ ꯇꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯃꯤ ꯑꯃꯠꯇꯁꯨ ꯎꯗꯦ ꯈꯔ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕꯗ ꯈꯤꯇꯪ ꯀꯨꯠꯊꯕ ꯊꯦꯜ ꯑꯃꯗ ꯅꯨꯄꯥ ꯃꯆꯥ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯃ ꯏꯔꯣꯏ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯊꯥꯡꯈꯣꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯥ ꯈꯔ ꯂꯣꯟꯒꯦ ꯍꯥꯏꯔꯨꯔꯦ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯣꯟꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥ ꯂꯣꯜꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯋꯥꯕꯗꯨ ꯈꯔꯗꯤ ꯍꯟꯗꯣꯛꯂꯦ ꯃꯛꯇ ꯍꯩꯕ ꯆꯥ ꯑꯉꯥꯡꯕꯗꯨ ꯄꯦꯟꯅ ꯊꯛꯆꯤꯜꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯈꯣꯡꯁꯥꯜꯂꯛꯂꯦ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕు ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯪꯂꯛꯀꯦ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯊꯛꯈꯤꯕ ꯆꯥ ꯑꯗꯨꯅ ꯑꯅꯧꯕ ꯄꯤꯕ ꯄꯥꯡꯒꯜꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯊꯥꯡꯈꯣ ꯏꯕꯥꯅꯤ ꯆꯠꯈꯠꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯔꯛꯇ ꯌꯨꯝ ꯑꯃꯠꯇ ꯂꯩꯕ ꯃꯐꯝꯁꯨ ꯊꯦꯡꯅꯔꯝꯃꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯆꯤꯡꯒꯤ ꯈꯨꯜ ꯍꯥꯏꯔꯒ ꯌꯨꯝ ꯌꯥꯝꯅ ꯂꯩꯔꯝꯒꯗꯧꯕꯒꯨꯝ ꯈꯜꯂꯨꯕꯗꯨ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯈꯣꯡꯖꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯈꯨꯜꯁꯤ ꯌꯨꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯇꯅ ꯑꯣꯏꯕꯁꯨ ꯌꯥꯎꯔꯝꯃꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯇꯨꯡ ꯏꯟꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯍꯟꯗꯛꯇꯤ ꯆꯤꯡ ꯅꯥꯄꯣꯝ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯦ ꯂꯝꯕꯤ ꯃꯊꯪ ꯀꯥꯈꯠꯂꯛꯄꯅ ꯍꯟꯗꯛꯇꯤ ꯆꯤꯡꯌꯥꯡ ꯌꯧꯔꯦ ꯑꯔꯥꯞꯄꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯃꯔꯤꯜꯁꯨ ꯎꯕ ꯐꯪꯂꯦ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯑꯆꯧꯕ ꯑꯋꯥꯡꯕ ꯎ ꯀꯌꯥ ꯍꯧꯕꯁꯨ ꯎꯔꯦ ꯆꯤꯡꯌꯥꯡꯗꯒꯤ ꯂꯝꯕꯤꯁꯤ ꯁꯨꯝ ꯂꯣꯏꯔꯣꯏ ꯍꯥꯏꯊꯔꯛꯄꯅ ꯆꯤꯡ ꯅꯥꯄꯣꯝ ꯑꯃꯒꯤ ꯑꯔꯣꯏꯕ ꯃꯇꯣꯜ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯃꯤ ꯃꯌꯥꯝ ꯆꯦꯟꯅꯕ ꯎꯔꯝꯃꯤ ꯑꯩꯅ ꯊꯥꯡꯈꯣꯗ ꯇꯝꯂꯦ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯇꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤ ꯃꯣꯏꯅ ꯁꯥ ꯇꯥꯜꯂꯝꯃꯒ ꯇꯨꯔꯦꯟꯗ ꯁꯥꯁꯤ ꯇꯥꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗꯤ ꯏꯔꯣꯏꯕ ꯍꯩꯇꯗꯅ ꯇꯧꯔꯝꯕꯒꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯅꯤ ꯄꯟꯖꯒꯦ ꯊꯥꯡꯈꯣꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯥ ꯇꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯑꯩꯍꯥꯛ ꯁꯥꯗꯨ ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤ ꯇꯨꯔꯦꯜ ꯃꯄꯥꯟ ꯇꯥꯟꯅ ꯆꯦꯟꯊꯔꯦ ꯍꯨꯏ ꯃꯌꯥꯝ ꯑꯃꯁꯨ ꯎꯔꯦ ꯃꯈꯣꯏꯁꯨ ꯁꯥ ꯇꯥꯟꯕ ꯌꯥꯎꯔꯝꯕꯅꯤ ꯊꯥꯡꯈꯣꯒ ꯑꯩꯒ ꯐꯝꯗꯨꯅ ꯀꯨꯝꯍꯩꯗꯨ ꯌꯦꯡꯂꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯥꯖꯜ ꯂꯥꯕ ꯑꯆꯧꯕ ꯑꯃ ꯇꯥꯟꯅꯔꯝꯕꯅꯤ ꯁꯥꯗꯨ ꯅꯣꯡꯃꯩꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯥꯞꯄꯗ ꯄꯥꯟꯐꯝ ꯆꯥꯗ꯭ꯔ ꯃꯥꯜꯂꯦ ꯁꯤꯗ꯭ꯔꯦ ꯑꯩꯈꯣꯏꯔꯣꯝ ꯊꯪꯕ ꯇꯨꯔꯦꯜ ꯋꯥꯡꯃꯗꯒꯤ ꯑꯁꯣꯝꯒꯤ ꯋꯥꯡꯃꯗ ꯑꯃꯨꯛ ꯂꯥꯟꯈ꯭ꯔꯦ ꯑꯁꯣꯝ ꯋꯥꯡꯃꯗꯁꯨ ꯃꯤꯒ ꯍꯨꯏꯒꯅ ꯊꯠꯄꯗꯒꯤ ꯁꯥꯗꯨ ꯇꯣꯔꯕꯥꯟ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯏꯔꯣꯏꯗꯨꯅ ꯁꯣꯝ ꯋꯥꯡꯃꯗ ꯂꯥꯛꯂꯦ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯑꯃꯅ ꯐꯖꯅ ꯉꯥꯏꯗꯨꯅ ꯁꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯦ ꯁꯥꯗꯨ ꯏꯁꯤꯡꯗ ꯍꯟꯗꯣꯛꯈ꯭ꯔꯒ ꯃꯀꯣꯛ ꯑꯗꯨ ꯂꯨꯞꯊꯈ꯭ꯔꯒ ꯃꯅꯤꯡꯅ ꯇꯥꯎꯈꯠꯂꯒ ꯇꯨꯔꯦꯜ ꯃꯌꯥꯏꯗ ꯏꯔꯩꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯥ ꯇꯥꯟꯅꯔꯤꯕ ꯃꯤ ꯃꯌꯥꯝꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤ ꯄꯥꯈꯪ ꯑꯅꯤꯈꯛꯅ ꯇꯣꯔꯕꯥꯟꯗ ꯍꯧꯔꯤꯕ ꯋꯥꯗꯨ ꯌꯥꯟꯊꯔꯒ ꯃꯀꯛ ꯑꯃꯃꯝ ꯀꯣꯟꯗꯨꯅ ꯏꯔꯣꯏꯈ꯭ꯔꯦ ꯈꯔ ꯂꯣꯏꯔꯨꯔꯒ ꯉꯝꯗꯗꯨꯅ ꯍꯟꯒꯠꯂꯛꯂꯦ ꯃꯐꯝ ꯑꯁꯤꯗꯗꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯑꯁꯤꯁꯨ ꯌꯥꯝꯅ ꯄꯥꯛꯂꯦ ꯑꯩꯅ ꯊꯥꯡꯈꯣꯗ ꯁꯥꯁꯤ ꯀꯔꯝꯅ ꯈꯨꯟꯒꯗꯧꯔꯤꯕꯅꯣ ꯍꯪꯉꯤ ꯊꯥꯡꯈꯣꯅ ꯍꯥꯏ ꯆꯤꯡꯒꯤ ꯃꯤꯗꯤ ꯏꯔꯣꯏꯕ ꯍꯩꯇꯦ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯀꯤ ꯑꯗꯨꯅ ꯍꯣꯔꯦꯜ ꯁꯥꯁꯤꯅ ꯇꯥꯎꯊꯔꯛꯂꯒ ꯑꯊꯦꯟꯕ ꯃꯐꯝꯗ ꯄꯜꯂꯕ ꯃꯇꯝꯗ ꯈꯨꯟꯒꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯘꯔꯤ ꯌꯦꯡꯕꯗ ꯄꯨꯡ 2 ꯇꯥꯔꯦ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯈꯣꯏꯅ ꯀꯥꯞꯆꯕ ꯁꯥꯗꯨ ꯐꯪꯕ ꯉꯝꯗꯅ ꯁꯨꯝ ꯉꯥꯏꯒꯗꯕꯗꯨ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯊꯥꯡꯈꯣꯗ ꯑꯩꯍꯥꯛ ꯂꯧꯔꯨꯔꯒꯦ ꯍꯥꯏꯔꯦ ꯊꯥꯡꯈꯣꯅ ꯉꯝꯒꯗ꯭ꯔꯥ ꯍꯪꯂꯝꯃꯤ ꯑꯩꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯂꯧꯊꯣꯛꯂꯦ ꯊꯥꯡꯈꯣꯅ ꯋꯥꯐꯝ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯪꯍꯜꯂꯝꯃꯤ ꯃꯌꯥꯝꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯐꯤꯗꯤ ꯂꯧꯊꯣꯛꯂꯨꯔꯦ ꯉꯝꯗ꯭ꯔꯕꯗꯤ ꯏꯀꯥꯏꯈ꯭ꯔꯅꯤꯗ ꯏꯇꯣꯝꯇ ꯇꯨꯃꯤꯟꯅ ꯈꯜꯂꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯖꯦꯅꯤꯋꯦꯁ ꯃꯨꯜꯂꯔꯅ ꯁꯥꯕ ꯇꯥꯔꯖꯥꯟ ꯐꯤꯂꯝ ꯌꯦꯡꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯇꯥꯔꯖꯥꯟꯅ ꯇꯨꯔꯦꯟꯗ ꯏꯔꯣꯏꯕꯗꯨ ꯃꯤꯠꯁꯤꯅ ꯁꯪꯁꯪ ꯎꯔꯛꯂꯝꯃꯤ ꯑꯩꯍꯥꯛ ꯇꯥꯔꯖꯥꯟ ꯁꯥꯗꯨꯅ ꯏꯁꯤꯡꯗ ꯆꯣꯡꯊꯔꯦ ꯏꯔꯣꯏꯗꯨꯅ ꯁꯥ ꯃꯅꯥꯛ ꯌꯧꯔꯦ ꯑꯩꯅ ꯃꯁꯥꯗꯨ ꯄꯥꯏꯔꯒ ꯑꯍꯥꯟꯕꯗ ꯏꯟꯗꯨꯅ ꯌꯦꯡꯕꯗ ꯏꯆꯠ ꯆꯠꯂꯨ ꯌꯥꯗꯦ ꯃꯈꯣꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯌꯦꯡꯕꯗꯗꯤ ꯏꯀꯣꯝ ꯀꯣꯝꯅ ꯂꯥꯛꯂꯦ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯦ ꯐꯅ ꯀꯨꯏꯅ ꯆꯤꯡꯏ ꯑꯩꯅ ꯁꯥꯗꯨ ꯇꯞꯅ ꯄꯨꯔꯛꯄꯗꯒꯤ ꯌꯧꯔꯝꯗꯥꯏꯗ ꯌꯥꯝꯅ ꯋꯥꯕ ꯃꯇꯧꯗꯨ ꯎꯕꯗ ꯊꯥꯡꯈꯣꯁꯨ ꯏꯁꯤꯡꯗ ꯆꯣꯡꯊꯔꯛꯂꯦ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯇꯣꯔꯕꯥꯟ ꯌꯧꯅ ꯄꯨꯁꯤꯜꯂꯛꯂꯦ ꯁꯥ ꯇꯥꯜꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯒ ꯊꯥꯡꯈꯣꯒ ꯇꯣꯔꯕꯥꯟꯗ ꯀꯥꯈꯠꯂꯒ ꯂꯦꯞꯄꯤ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯆꯤꯡ ꯂꯝꯕꯤꯗ ꯂꯥꯛꯄꯗꯨꯗꯒꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯁꯥꯗꯨ
isingdagi lokhatlubaduna saruk ahum henna warami aina nungsa thabet holaga phamtharami ngayaktada pakhang singna sadu semdokle aikoina chatlage haibada makoina yadre aikoigi chakthung pudrabadi yaroi haire aiga thangkhoga noktuna phamthare sadu yamna thuna pakhang sing aduna semlami hanou mayam ama sajalduna charambadu lenkhaiduna lokthoklaga chakhaudu chamthokle paya sangtak tawwa amada aikoigi ni haiduna sadong maril phirak amadi chakhau machet kaklaga lengsillaga aingonda pire oja yamna nungaire horel khaukol yoraga chauko haiduna thamoi singna aingonda hairami aisu noktuna charuge khumlamlaga thangkhoga aiga khaukol tana chatpa hore sumai tawdana sum lakpani adu mai tawdana sum yam lamna laaga marakta panba kaidawbagi mayam yawi adagi palmda nongma palmda oja Samarendra na khaukol yoraga koithobuda palmda nupi macha ama thabak su leibagi thengnarba mana yengba magi thamoida nungai jadaba moina tawriba kaidawribadu yengba ai matek panjage akoigi khajiktang akoigi khaukol yorakandani thangkhogi mari mata leiriba Burmadagi yum hong aga leiribachi da leiraba matungdani thungaba matungdani khajiktang lapthakna palmdugi mathak thangba chidaida chahi tara humdoirom surabi nupi macha amana matumta palm yaliba adu urami Wordsworth ki solitary reaper haibadura haina khalui ching leiba ki leisabiduna matumta low khawkhibadu ningsinglai behold her single in the field yon solitary highland lost ai wakhalda mari tholaki nupi macha dubu haifet yenglamlaga thangkho thige haiduna palmdugi turel lom thangba nakanda lakle thangkhona thabak suribi nupi singduga wari sanarami aina changsillaga kari thagadawribano hangle phaugi matam loikhrabana pal mairen sebo thagadawribani thangkhona aiga palmdagi halakle chak charaga longna hiptuna pothage hotnarami thangkhoga aiga khul adugi maramda wari sarami ana ayek chinjak dharma phatta wakhal aphapatta wakhal thajaba lambi thong punamak loina thangkhona aingonda wari sare ibani chokthraduna ngayak tumin lainarami thangkhodi nakoktuna tumthakare aina itomta mawon khalami aigi wakhalda phi amuba setuna humang ji kangba makai thabak suribi nupi machadu urakhi magi imung manungda ma matomtani thabak suba ngambami maben hanubi amaga makhoi anini mama mapadi sikre magi seliba phi adu nataba atai amal leite haibasi aina thangkodagi khangki mahak yamna lairabi leisabini nare haiduna famungda hiplamliba ningthau magi anaba yengnamba doctor leite nariba lainadu su karina khangde haije ma akogi thangkhoga mabani khaukol hairiba oja Samarendraga thangkhogi mari mata lairiba khunji yaurakanda moi ningthaugi mayumda chatli ngasai naharol singna sa talambadagi moigi nena oja Samarendra isingda chongdaragal akoigi lokhat pirubagi moigi sarukni oja khaukol yoraga chaukoina pirakpa saruk tudagi moigi haunabi matungina kulgi ningthaugi de khara saruk tambiyoina akoigi thangkhoga oja Samarendraga mabani si ningthaugi mayumda khaukol khungi ningthaugi mayumda chatpada ningthausi nadana leramani aduni pallise moi saju thinba chalubada magi anaba yengnaba doctor leite nariba lainadusu karino khangde laihau hoye haiduna sum panghipta hiptuna leibatani malaria ra TB ra typhoid la khangde adubu mahak nadi nare magi layengadabasi kari upaino magi phibamduda aikoina lakhiba ching lambi adu chatpa ngamba pangal su leite harga wari masasi losile masaisa oja Samarendra chingi thababa koi lamdamduda nar anabana laaga karamai tawna si kaina akoigi layengba karamai chatkani kaidawni gaise mai thamoida nungai jadaba aduni tawse Manipur chawkhalanningbagi kari se khalli haibase wari macha sidagi adagi mana yam nuksina khongjai singna machet moi khun haraga pulap leramgodawna da amma yum amma khakta urasu ani khakta urasu kaino tawi akoigi khun chingi gaina tawra moi loi khange Burmadagi lakpa kaidawba adu kaim khalludaba sida asumai semaisigi matang sida aina yam ngakpa ma ai
ꯊꯦꯡꯅꯖꯔꯤꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ ꯑꯣꯖꯥ ꯁꯃꯔꯦꯟꯗ꯭ꯔꯅ ꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯃꯔꯤꯟꯗꯁꯦ 1963ꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯃꯥꯅ ꯄꯨꯅꯥꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯒ ꯊꯥꯡꯀꯣ ꯊꯦꯡꯅꯕ ꯑꯗꯨꯒ ꯂꯥꯛꯑꯒ ꯆꯠꯂꯨꯔꯒ ꯏꯕꯅꯤ 1963ꯗ ꯏꯕ 64ꯗ ꯑꯩꯈꯣꯏꯒꯤ UNLF ꯂꯤꯡꯈꯠꯀꯗꯣꯏꯅꯤ ꯂꯤꯡꯈꯠꯄꯁꯤꯗ ꯉꯁꯥꯏꯒꯤ ꯊꯥꯡꯀꯣ ꯁꯤꯡꯁꯤꯠꯁꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯅ ꯑꯩꯈꯣꯏꯒꯤ UNLF ꯂꯤꯡꯈꯠꯄꯁꯤꯗꯩꯁꯤꯗ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤ ꯃꯁꯤꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯟꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯏꯍꯧꯁꯤ ꯄꯨꯟꯅ ꯃꯅꯤꯄꯨꯔꯤ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯏꯍꯧꯁꯤ ꯄꯨꯟꯅ ꯁꯥꯒꯠꯃꯤꯟꯅꯔꯝꯃꯤ ꯀꯥꯏꯅ ꯑꯩ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯨꯜꯂꯛꯏꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩ ꯍꯥꯏꯗꯤ ꯇꯝꯄꯥꯛ ꯂꯝꯒꯤ ꯄꯥꯡꯒꯟꯁꯨ ꯑꯣꯏꯁꯅꯨ ꯖꯍꯥ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯡꯁꯨ ꯑꯣꯏꯁꯅꯨ ꯕꯥꯃꯣꯟꯁꯤꯡꯁꯨ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯔꯛꯑꯦ ꯍꯥꯏꯅ ꯇꯧꯕꯁꯤꯗ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯉꯁꯤ ꯀꯨꯀꯤ ꯍꯥꯏꯔ ꯈꯪꯅꯔꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯃꯣꯏꯁꯤ ꯑꯀꯥꯝ ꯃꯍꯥꯎ ꯑꯣꯏꯔꯒ ꯈꯪꯅꯔꯝꯃꯤ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯁꯤꯡꯅ ꯑꯣꯜ ꯀꯨꯀꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯑꯣꯜ ꯀꯨꯀꯤ ꯅ꯭ꯌꯨ ꯀꯨꯀꯤꯑꯅ ꯃꯁꯤ ꯑꯣꯟꯅꯅꯕꯒꯤ ꯑꯣꯜ ꯍꯥꯏꯕꯅ ꯀꯔꯤꯅꯣ ꯅ꯭ꯌꯨ ꯍꯥꯏꯕꯁꯤꯅ ꯀꯗꯥꯏꯗꯒꯤ ꯑꯣꯟꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯀꯥꯝ ꯃꯍꯥꯎꯅ ꯈꯪꯅꯔꯝꯕꯅꯤ ꯀꯨꯀꯤꯁꯤꯡꯁꯦ ꯉꯁꯤꯒꯤ ꯂꯝ ꯍꯦꯜꯂꯤꯕ ꯀꯨꯀꯤꯁꯤꯡꯁꯦ ꯑꯗꯣ ꯀꯨꯀꯤꯁꯤꯡꯁꯤ ꯑꯉꯛꯄꯅꯤ ꯃꯈꯣꯏꯅ ꯇꯧꯕꯁꯤ ꯑꯩ ꯃꯈꯥ ꯇꯥꯖꯔꯛꯀꯦ ꯃꯁꯤꯗꯩꯗ ꯄꯟꯖꯍꯧꯅꯤꯡꯕꯁꯦ ꯉꯁꯥꯏꯒꯤ 1964ꯗ UNLF ꯂꯤꯡꯈꯠꯄꯗ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯌꯥꯎꯔꯤꯕ ꯊꯥꯡꯀꯣ ꯁꯤꯡꯁꯤꯠ ꯍꯥꯏꯔꯤꯕ ꯊꯥꯗꯧ ꯃꯆꯥꯁꯦ ꯑꯃꯨꯛ 1960ꯒꯤ ꯑꯩꯈꯣꯏꯒꯤ ꯀꯌꯥꯅꯣ 1960ꯒꯤ ꯖꯅꯋꯥꯔꯤ ꯇꯥꯡ 18ꯗꯒꯤꯅ 22 ꯐꯥꯎꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯤꯡꯀꯥꯡꯐꯥꯏ ꯍꯥꯏꯔꯤꯕ ꯊꯤꯡꯀꯥꯡꯐꯥꯏꯁꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯔꯣꯝꯗꯒꯤ ꯆꯪꯁꯤꯟꯈ꯭ꯔꯒ ꯃꯧꯑꯣꯏꯔꯤꯕ꯭ꯔꯥ ꯑꯩ ꯆꯞ ꯆꯥꯕ ꯑꯩ ꯈꯪꯖꯗꯦ ꯁꯨꯒꯅꯨꯔꯣꯝꯗꯒꯤ ꯆꯠꯂꯒ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯊꯤꯡꯀꯥꯡꯐꯥꯏ ꯀꯗꯥꯏꯗꯅꯣ ꯑꯩ ꯈꯪꯖꯗꯦ ꯊꯤꯡꯀꯥꯡꯐꯥꯏꯁꯤꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯑꯦꯕ ꯃꯁꯤꯒꯤ ꯃꯤꯐꯝꯁꯤꯒꯤ ꯔꯤꯖꯣꯂꯨꯁꯟꯁꯦ ꯃꯇꯝꯗꯨꯒꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯗ ꯃꯈꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯑꯩꯈꯣꯏꯒꯤ 24 ꯖꯅꯋꯥꯔꯤ 1960ꯗ ꯊꯥꯏꯌꯦꯕ ꯍꯥꯏꯔꯤꯕ ꯆꯦꯔꯣꯜꯁꯤꯗ ꯀꯨꯀꯤꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯀꯩꯅꯣ ꯑꯃ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯑꯃ ꯄꯤꯒꯗꯕꯅꯦꯕ ꯗꯦꯃꯥꯟꯁꯤ ꯌꯥꯎꯋꯦꯕ ꯃꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯃꯤꯖꯣꯔꯥꯝꯗ ꯑꯩꯈꯣꯏꯒꯤ ꯂꯨꯁꯥꯏ ꯍꯤꯜꯁꯇ ꯀꯔꯤꯗ ꯂꯩꯔꯤꯕ ꯀꯩꯗꯧꯔꯤꯕ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯀꯨꯀꯤ ꯁ꯭ꯇꯦꯠ ꯑꯃ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ 1960ꯒꯤ ꯖꯅꯋꯥꯔꯤ 19ꯗꯒꯤꯅ 22 ꯐꯥꯎꯕ ꯊꯤꯡꯀꯥꯡꯐꯥꯏ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯗ ꯐꯝꯕꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯁꯤꯗ ꯋꯥꯔꯦꯞ ꯇꯥꯕꯁꯤꯗ ꯌꯥꯎꯔꯒ ꯋꯥꯔꯦꯞꯁꯤꯡꯗꯨ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ 1960ꯗ ꯑꯩꯈꯣꯏ ꯖꯅꯋꯥꯔꯤ 24ꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯗ ꯊꯥꯏꯌꯦꯕ ꯃꯁꯤ ꯊꯥꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕꯁꯦ ꯉꯁꯥꯏꯒꯤ ꯊꯥꯡꯀꯣ ꯁꯤꯡꯁꯤꯠ ꯍꯥꯏꯔꯤꯕ ꯉꯁꯥꯏ UNLF ꯂꯤꯡꯈꯠꯄꯗ ꯑꯩꯈꯣꯏꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯑꯣꯖꯥ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯔꯨꯞꯁꯤꯅꯦꯕ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥ ꯁꯃꯔꯦꯟꯗ꯭ꯔ ꯍꯣꯏꯒꯨꯝꯕ ꯃꯇꯝꯗꯨꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕꯅ ꯃꯁꯤꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯐꯠꯇ꯭ꯔꯕ ꯀꯨꯀꯤꯁꯤꯡꯁꯤ ꯌꯥꯝꯅ ꯑꯉꯛꯄꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯞꯇꯥꯒꯤ ꯏꯁꯩꯗ ꯀꯥꯝꯃꯦꯗꯅ ꯑꯩꯈꯣꯏꯒꯤ ꯑꯀꯥꯝ ꯍꯥꯎ ꯀꯧꯔꯝꯃꯦꯅ ꯇꯧꯕꯗꯣ ꯃꯗꯨ ꯆꯞ ꯆꯥꯕ ꯀꯩꯅꯣꯅꯤ ꯑꯗꯣ ꯃꯣꯏꯁꯤꯡꯁꯤ ꯃꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯛꯏꯕ ꯀꯩꯅꯣꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯃꯣꯏ ꯀꯨꯀꯤꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯂꯩꯍꯜꯂꯛꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ 1840-50 ꯑꯗꯨꯋꯥꯏꯗꯒꯤꯅꯤ ꯍꯥꯏꯁꯤ ꯂꯣꯏꯅ ꯈꯪꯅꯔꯕ ꯃꯁꯤꯗꯤ ꯔꯦꯀꯣꯔꯗꯀꯤ ꯋꯥꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯏꯁꯤ ꯌꯥꯝꯅ ꯂꯝ ꯍꯦꯟꯗꯅ ꯀꯨꯝꯕꯥꯕꯗ ꯌꯥꯝ ꯄꯜꯂꯤ ꯆꯀ꯭ꯔꯄꯥꯅꯤꯒꯤ ꯀꯨꯝꯁꯣꯛ 1781 ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯒꯣꯔꯤꯌꯥꯟ ꯀꯦꯂꯦꯟꯗꯔꯗ 1859ꯅꯤ ꯀꯥꯂꯦꯟ ꯊꯥꯗꯤ ꯂꯩꯄꯥꯛ ꯄꯣꯛꯄꯅ ꯍꯜꯂꯦ 8ꯅꯤ ꯍꯥꯏꯗꯤ ꯃꯦ 1859ꯗ ꯅꯤꯡꯊꯧꯀꯥꯕꯗ ꯃꯍꯥꯔꯥꯖꯅ ꯃꯣꯏꯔꯥꯡꯗ ꯈꯣꯡꯖꯥꯏ ꯍꯥꯎ ꯁꯔꯤ ꯁꯣꯟꯅꯕ ꯀꯨꯝꯃꯦ 9ꯅꯤ ꯃꯦ 10 ꯑꯩꯈꯣꯏꯒꯤ 1859 ꯂꯩꯄꯥꯛ ꯄꯣꯛꯄꯗ ꯅꯤꯡꯊꯦꯝ ꯍꯥꯏꯗꯤ ꯅꯤꯡꯊꯦꯝ ꯍꯥꯏꯁꯦ ꯃꯍꯥꯔꯥꯖ ꯆꯟꯗ꯭ꯔꯀꯤꯇꯤꯅꯤ KCSIꯅꯤ ꯃꯃꯥꯡꯗ ꯈꯣꯡꯖꯥꯏꯒ ꯁꯔꯤ ꯁꯣꯟꯅꯩ ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯃꯍꯥꯔꯥꯖꯒꯤ ꯃꯅꯥꯏꯅꯦ ꯑꯀꯥꯝ ꯍꯥꯎ ꯉꯥꯛꯀꯦ
nongmai pio niye umang lai mapan maki macam nongmai thang ta akhoi hi yai puna maki machum pitak tuna nongmai chani pi duna akam hau nga al le ai akam hau ai kuki ni ko adu nga hal le ai khongjai kangbu ni ko khongjai kangbu sina akam hau jing sina moi ji khongjai jing akoina khongjai maitei pai pu jing na khongjai na khaina rak pa jing je moina hatpi ba tupi ba ka do khun mai thadok pi ba tawba je da akoi Maharaj Chandrakiti da haijaba ne ba akoi akam hau jing ngakse ge aduga nongmei pibi oina tawga wasak hanba ne ba moje phare phare adu ita de akam hau nga oidana akoi gi 200 nongmei chani moi khongjai jing da pi ne ba hairi ba jing je moina kuki jing na kuki akoi nauna lakpa ngasai gi kaino jing jina kuki scholar jing hai tare ne intellect kangbu moi gi brain sanari ba kangbu jing jina moirang triti na puthor e ba masi masu leire adoi matung da amu achigi kaino se yamna nunga matam da akam hau hari ba mot padagi kame na maitei halaman jing na akoi gi akam hau khangna ba kuki kangbu jing jiga moi gi khongjai jing jiga amu yang thinner mi meba ada akam hau je ngakse ge na maitei ning dau dagi nongmai ni ni piri ni adu moina hoji moirang triti na semgalai ni like semgalai me like semga paje kaino da nate yam semgal nei masi yam phataba posang ni adu adum khangi akoi maitei da like se cheran turan sin ba yam yawe masi tawhoi da ba tawroi da ba thabak ne naron jing bu lan lamjing ba adum ba kaino ni adai mathang da mu khoi gi Chandrakiti Maharaj gi hakta ki chaitharon kumba da lachan namaso mu yauri deva gi kumsok 1794 haibadi akoi gi ingsok akoi gi 1872 lamda tha iraina halle tara turukni haibadi 15 March 1873 ni thangjada ibungo jubrar na chingba macha ibungo mantri maku ibungo samu menjor kangaba macha menjor saheb ani maga asi khibik khaibik yauna sanjen thongda akam hau koktangi machaga nongmai top thang ta machum pithak tuna wasak ale huirin thanai ya akam hau ekhoi na ngaurobadi numit tha leibak ningthona chumsuno naroi oirage haiduna wasak khie asiba koktangi luchingba hanbi khie lu na chingba hanbi khie makhoi busu macha ibungo mantri maisnamcha samu menjor ani mana sugnu yauna thinbi khi haidana ama yauri masina kari noida koktang ngai ja akam haugi leader akoi gi ningthau khulak pam neba lamhen badagi maitai na mangak kaktana halu neba halu base pora aga mangi masa akoi koktang gi macha ga se pharaga loino pora aga sidai da maji wasakat maneba lam henjaroena masagi akam hau kuki kangbu se ado laaga akoi lam henjararoi adu tawrage nakoi gi nanai oina leijarage gaina tawro wasa aga tawro thadok pigrine mayum tana sugunu tana thinbigi ajine maitai masina amu kar main tawgena kuki gi kaino history am sangal mi akoi gi sanjen thong treaty na sijo akoi gi intellectual akoi gi historian maru oina Manipur da ngasi baw leira khriba 1946 ta ahan ba DM college लिंखत पदगी न मथंग मथंग इम्फाल कॉलेज मणिपुर कॉलेज इम्फाल कॉलेज अदु कॉलेज मयाम लिंखल लखी वजह इज द हिस्टोरी की वजानी गायना तोलोब चाउना चादना अखोई दी लेक्चरर नि प्रोफेसर नि एन लेगरिबा पॉलिटिकल साइंस की वजानी गायना लेगरिबा अदगी मयाम मरकता पॉलिटिकल साइंटिस्ट नि सोशल अखोई की साइंटिस्ट नि गायना लेगरिबा जिंजा मसूम मयाम जे अमत खंगौ दबराय फरे ओजा समरेंद्रना मतमदुगी लाइक लाइसु हैरबा मणिपुर भारत की खुबाम नुंगदगी निंग मनिंग औतंग तमहनगदबनी हानगी निंग तम हंजिनगदबनी हाइबा अदुंबा वखलोल चेलिबा अदुनसु 1960s की मतमदुदा कुकी सिंगा नागा सिंगा पुन्न थबक तौमिनबा मरक से कुकी सिंगना यामना मनुंगदना अमा मपान थोंगदना अमा तौबदो पुक्सेल दु हाइदी चमनगी दना खंगदबो होइतारगसु ngasi leiraiba Manipur da akhang ai sadana college gi lecturer sing ne na mapunchi chupa tolop chaungna chadana akhoi gi retire tawdriba history gi waja sing kaino sing akhoi gi political science ki waja sing
adai university ki professor sing kari sing ja kaidau lei hi ge makhoi na hairaga natro akhoi na khangbi dori je moi chin kuki kangbu di hojik akhoi chin kuki kangbu haigadra ju khangdre kuki jau kanglu haidra ju khangde lusai kuki jau kangbu haigadra ju khangdre khongjai kuki mijo kangbu haigadra ju khangdre karamba kanglu no haigadaw khang hujikti moi amata oigre lusai jengje manipur gi kaino jinga akam housing jo amuk takhatna akam hawdi kuki harise sathibo kangbu je moi ga amuk yam thina yang thina ramineba akoi maitai ning dong nga purin british maitai ning dong nga khoja akoi gi lusai how na ba chatpada namda ba chatpada ga sijin na boga yawi record lei adumba moi kuki sing jina yam manung da tawrai ja ai mathangi episode ta ai hindi da ai ama ai tawjage na khali maduna india gi maru oina prime minister mana mere pyare deshbasiyo bharat basiyo na hairi bado madu adugumba bharat basi sing du da ai ama ngasi manipur da thoiba irang je kuki na maram oiraga thoiba irang sigi maram da ama tawge na khali mayam na soga piradi ai tawbusu ngamjagane na khali aduna akhoi gi je akhoi yamna UNLF link khalakpa matam sida akhoi gi khado kangbu dagi thangkho pau singsit na vice president ga oiraga punna tawminaraga amarom dana UNLM link kapati 1964 dani aduga moina Kuki National Assembly Pamina 1960 dani January thadani aduga madai the resolution tabado thangkhopau singsit harijina amu president orga Bharat ki prime minister ga tharamba adagi amana handakse mayamna khangminna na mayam Manipur gi lari oina phonguse mi yamna yengde handak akoi gi Kuki gi irang marak seisda Kuki memorandum and akoi su agreement na lai ama akoi inau akoi ai uchage yengbiu masi handaktani tha mari manga gi mamang tare nipan surabra akoi gi inau ajit sarang themna compile tawraga puthokpani masi yam masi mi achini Manipur da larik oina phongbogi kaino tawbuse larik si leiraga thiraga panabogi loina mangna yumda larik thamnabogi chatnabi leitabarina sima adagi amu Masay the loina mo yaure koi Kuki National Assembly na kari tawba ngoina karamba matamda kari thada kanada kari haiba kaidoba record ta base tawbo ngaktani alagi amu siju akoi handaki kaino manung sidani masiju masina akoi gi mitai tribe union akoi gi kabo leikai Imphal East district haibasina inclusion adagi restoration of mitai tribe in the list of scheduled tribe of India introduction naina tawraga moina akoi chejai akoi leaflet amka booklet haidra leaflet booklet haitare ambakha moina chaithoi masiju kayam chaithoga mi kayam na pabano khangde masigi haurakpa matang sida yauriba inclusion of mitai in the ST list might be due to the manipulative exercise of one Kuki Chin officer named Mr. T. Kipgen, who was the secretary, then Secretary Home and Development Government of Manipur. Manipur Sarkar ki Home and Development Deputy Secretary, then our Secretary Oiramba T. Kipgen haiba mana 1951-56 ta schedule tribe ki list ka thok na gi som dagi thaba India government dagi tholak paga sida isa mana manipulate tawdana akoi ondang onjin tawdane any Kuki yarak na ba kaidong na ba dagi maitai yahon dana ba kaidong dana ba tawbani ga je lone thoe masi ju sumba ji ju akoi narol singna masi thigat piraga moi phong isi kainoni akoi gi compiled by Sri Thokchom Gopi Mohan Singha National Awardee Small Scale Enterprise kaina toroga for phongmudi yam kuirabani 1986 aina thabu for MMTU haina with inputs from Sri Salam Gaur Kishore Singha and other sources haina siju akoi hauroi banga sigi naharol mitai naharol singna loina mungna khangmin na bada nungai gada ba posak ne na ai thamjaningi sini akoi gi chamam na ba kangaung na ba leiri che aduna
matang asida ngasigisi loisinjage oja Samarendra amana yamna nuksina yengammi Kuki singbu adu marau leina makoina marup tinaraga akhoi tungdagi thangna thinbado maduga chap manaba thaudoni Kuki singna tawraibase masi akhoi loinamangna khangminaba si changi haijaraga ngasigi matang asi ai matang asida loisinjage aduga tabiriba khwaibu